ꯃꯤꯌꯥꯝꯅ ꯑꯊꯥꯞꯄ ꯃꯐꯝꯗꯒꯤ ꯒꯨꯋꯥꯍꯥꯇꯤꯗ ꯂꯥꯛꯂꯒ ꯂꯩꯐꯝ ꯊꯤꯕꯒꯤ ꯑꯋꯥꯕ ꯀꯣꯛꯅꯅꯕ ꯊꯣꯔꯛꯂꯦ ꯉꯁꯤꯗꯤ ꯔꯣꯃꯤ ꯍꯣꯝꯁ꯭ꯇꯦ꯫ ꯒꯨꯋꯥꯍꯥꯇꯤ ꯕꯪꯒꯥꯒꯔ ꯆꯤꯔꯥꯏ ꯅꯒꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯒꯨꯋꯥꯍꯥꯇꯤ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇꯒꯤ ꯈꯣꯡꯅ ꯆꯠꯄꯗ ꯃꯤꯅꯤꯠ 5 ꯈꯛꯇꯒꯤ ꯂꯝꯕꯤꯅꯤ꯫ ꯒꯨꯋꯥꯍꯥꯇꯤ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯃꯁꯨꯡ ꯑꯅꯛꯄꯗ ꯁꯔꯀꯥꯔꯒꯤ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯥꯏꯚꯦꯠꯇ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯌꯥꯝꯅ ꯂꯩꯕꯗꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯈꯨꯗꯣꯡꯆꯥꯕ ꯃꯐꯝ ꯑꯃ ꯑꯣꯏꯒꯅꯤ꯫ ꯑꯁꯤꯇ ꯅꯠꯇꯅ ꯑꯦꯄꯣꯂꯣꯗ ꯊꯕꯛ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯑꯅꯥꯕ ꯄꯨꯔꯛꯄꯁꯤꯡꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯃꯐꯝ ꯑꯃ ꯑꯣꯏꯒꯅꯤ꯫ ꯍꯣꯝꯁ꯭ꯇꯦ ꯑꯁꯤꯗ ꯑꯦꯁꯤꯗꯒꯤ ꯍꯧꯔꯒ ꯒ꯭ꯌꯥꯁ, ꯁꯤꯂꯤꯟꯗꯔ ꯁꯨꯡ ꯏꯁꯥꯅ ꯊꯣꯡ ꯊꯥꯛꯑꯒ ꯆꯥꯖꯅꯕꯒꯤ ꯀꯣꯟꯂꯤꯛꯁꯤꯡ ꯑꯦꯚꯦꯂꯦꯕꯜ ꯑꯣꯏꯒꯅꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯏꯁꯥꯅ ꯊꯣꯡꯅꯤꯡꯗ꯭ꯔꯦ ꯃꯄꯥꯟꯗꯒꯤ ꯂꯧꯔꯒ ꯆꯥꯅꯤꯡꯉꯁꯨ ꯃꯗꯨꯒꯤꯁꯨ ꯑꯦꯚꯦꯂꯦꯕꯜ ꯑꯣꯏꯒꯅꯤ꯫ ꯈꯣꯡ ꯍꯥꯝꯐꯝ ꯑꯃꯁꯨꯡ ꯏꯔꯨꯖꯐꯝ ꯏꯁꯤꯡꯅꯆꯤꯡꯕ 24 ꯑꯋꯥꯔ ꯑꯦꯚꯦꯂꯦꯕꯜ ꯑꯣꯏꯒꯅꯤ꯫ ꯃꯐꯝ ꯑꯌꯥꯝꯕꯗ ꯐꯤꯔꯣꯟ ꯁꯨ ꯆꯥꯝꯊꯣꯛꯄ ꯂꯣꯏꯔꯒ ꯐꯧꯐꯝ ꯂꯩꯇꯕꯒꯤ ꯀꯝꯄ꯭ꯂꯦꯟ ꯃꯌꯥꯝ ꯂꯩ, ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯊꯝꯖꯔꯒ ꯐꯤꯔꯣꯟ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯂꯒ ꯐꯧꯅꯕꯒꯤ ꯃꯐꯝꯁꯨ ꯑꯦꯚꯦꯂꯦꯕꯜ ꯑꯣꯏꯒꯅꯤ꯫ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯕꯤꯅꯕꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝ ID ꯔꯣꯃꯤꯁ ꯍꯣꯝꯁ꯭ꯇꯦꯕꯨ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯅꯝꯕꯔ ꯑꯁꯤꯗ ꯀꯟꯇꯦꯛ ꯇꯧꯔꯒ ꯃꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯇꯥꯟꯅꯕꯤꯌꯨ꯫ ꯅꯝꯕꯔ ꯑꯁꯤꯗꯤ 8822058749꯫ ꯅꯝꯕꯔ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯔꯛꯀꯦ, 8822058749꯫